ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯂꯦꯝꯕ ꯀꯧꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥ ꯀꯥꯏꯅꯈꯤꯕꯅ ꯃꯃꯥꯒ ꯃꯥꯒ ꯈꯛ ꯂꯩꯕꯅꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯦ꯫ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯦꯝꯕ ꯄꯥꯠꯇ ꯍꯤ ꯇꯣꯡꯂꯒ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯂꯦꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯋꯥꯡ ꯆꯥꯎꯕ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯤꯅ ꯄꯥꯝꯅꯕ ꯑꯗꯨꯒꯨꯝꯂꯕ ꯄꯥꯈꯪ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯠꯇ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯄꯤ ꯂꯩꯁꯥꯕꯤꯈꯩꯅ ꯂꯦꯝꯕꯕꯨ ꯂꯥꯛꯄ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯦꯝꯕ ꯑꯌꯨꯛ ꯉꯟꯅ ꯃꯥꯒꯤ ꯍꯤꯗꯨ ꯍꯣꯟꯗꯣꯛꯂꯒ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯣꯏꯕꯅ ꯄꯥꯠ ꯑꯗꯨ ꯃꯤ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯂꯩꯔꯝꯗꯦ꯫ ꯂꯦꯝꯕꯅ ꯍꯤꯗꯨ ꯑꯁꯨꯝ ꯍꯣꯜꯂꯛꯄꯗ ꯐꯨꯝꯗꯤ ꯅꯥꯄꯤ ꯑꯣꯏꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯛꯂꯤꯕꯁꯤꯅ? ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯄꯗ ꯂꯩꯍꯧꯕ ꯑꯣꯏꯕ ꯖꯥꯠꯂꯥ? ꯀꯗꯣꯝꯗꯒꯤꯅꯣ? ꯈꯨꯗꯣꯡꯊꯤꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯝꯇ ꯌꯦꯡꯍꯧꯕꯅ ꯐꯅꯤ꯫ ꯂꯦꯝꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯝꯗꯤ ꯈꯔ ꯂꯩꯔꯤꯕꯗꯨꯗ ꯍꯤꯗꯨ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯂꯦꯝꯕ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯐꯨꯝꯗꯤ ꯃꯊꯛ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯅ ꯊꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡ ꯐꯨꯝꯗꯤ ꯈꯔ, ꯅꯥꯄꯤ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯀꯞꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯏꯁꯤꯡꯅ ꯈꯔ ꯃꯈꯩ ꯆꯣꯠꯂꯝꯃꯤ꯫ ꯐꯤꯖꯣꯜꯗꯨꯅ ꯈꯔ ꯀꯨꯏꯅ ꯁꯦꯠꯂꯛꯄꯒꯤ ꯃꯟꯖꯨꯅꯔꯝꯃꯤ꯫ ꯏꯆꯜ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯅꯪꯒꯤ ꯂꯩꯀꯥꯏꯗꯣ ꯍꯥꯏꯔꯛꯑꯣ, ꯑꯩ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯀꯔꯤꯅꯣ ꯃꯅꯥ ꯄꯪꯕ ꯖꯥꯠꯂꯣ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯁꯤꯕꯣ? ꯍꯣꯏ ꯏꯆꯜ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯅꯨꯄꯤꯗꯨ ꯇꯞꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯏ꯫ ꯂꯦꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯄꯤꯛꯇꯛ ꯇꯧꯕꯤ ꯃꯥꯏꯊꯣꯡ, ꯉꯥꯡꯇꯛ ꯇꯧꯔꯕꯤ ꯆꯤꯟꯕꯥꯜ, ꯉꯧꯔꯣꯛ ꯉꯧꯕꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯂꯩꯈꯣꯝ ꯑꯃꯣꯠꯄ ꯀꯌꯥ ꯄꯛꯂꯤꯕ, ꯇꯔꯥꯎꯔꯕꯤ ꯃꯤꯠꯁꯅꯥ ꯑꯗꯨꯅ ꯀꯞꯂꯨꯕꯒꯤ ꯉꯥꯡꯁꯪ ꯉꯥꯡꯂꯤꯕ, ꯑꯗꯨ ꯐꯖꯕ ꯃꯁꯛ ꯑꯗꯨꯗꯤ ꯂꯦꯝꯕ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕꯒꯨꯝ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯀꯧꯏ꯫ ꯑꯩ ꯏꯌꯣꯡ ꯂꯩꯕꯥꯛꯇꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯏꯌꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯂꯒ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅꯤ꯫ ꯑꯩꯒꯤ ꯄꯥꯕ ꯑꯁꯦꯡꯕꯗꯨꯗꯤ ꯑꯩꯁꯨ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜ ꯅꯠꯇꯦ, ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯐꯥꯒꯗꯧꯒꯤ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯩ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ ꯊꯥꯖ ꯍꯥꯏꯕꯅꯤꯀꯣ ꯅꯪꯒꯤ ꯃꯤꯡꯗꯣ? ꯁꯦ ꯀꯞꯀꯅꯨꯁꯦ, ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ? ꯊꯤꯟꯕꯤꯒꯅꯨ, ꯏꯃꯥꯗꯣ ꯀꯣꯅꯨꯡꯗ ꯂꯩꯕꯅꯤ꯫ ꯑꯔꯪ ꯑꯔꯪ ꯃꯌꯥꯝꯗꯨ ꯎꯈꯤꯕꯗꯒꯤ ꯃꯆꯥ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯅꯦ, ꯑꯩꯒꯤ ꯏꯃꯥ꯫ ꯑꯃꯨꯛ ꯀꯞꯄꯤꯅ ꯇꯧꯔꯤꯁꯦ꯫ ꯀꯞꯀꯅꯨꯁꯦ, ꯑꯁ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯊꯦꯝꯕ ꯍꯩꯇꯕꯅꯤ꯫ ꯀꯞꯀꯅꯨ ꯍꯥꯏꯔꯒ꯫ ꯏꯕꯨꯡ, ꯅꯪꯁꯨ ꯑꯩꯕꯨ ꯑꯃꯨꯛ ꯍꯥꯠꯇꯣꯛꯄꯤꯗꯣꯏꯔꯣ? ꯍꯥꯠꯂꯣꯏꯍꯦ, ꯍꯥꯠꯂꯣꯏ ꯑꯣꯟꯊꯣꯛꯄ꯫ ꯑꯩꯅ ꯅꯪ ꯍꯥꯠꯀꯗꯧ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯏꯁꯤꯡꯁꯤꯗ ꯅꯝꯁꯤꯜꯂꯒ ꯑꯗꯨꯝ ꯍꯥꯠ ꯌꯥꯔꯦ꯫ ꯍꯥꯠꯂꯣꯏꯗꯕ ꯑꯣꯏꯕꯒꯤꯅꯤ ꯋꯥ ꯍꯪꯂꯤꯁꯦ ꯑꯩꯅ꯫ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯂꯦꯝꯕ ꯀꯧꯏ꯫ ꯏꯕꯨꯡ ꯂꯦꯝꯕ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯑꯗꯨꯒ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯉꯤ꯫ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯦ꯫ ꯆꯥꯅꯕꯁꯨ ꯑꯝꯇ ꯄꯨꯔꯛꯇꯦ, ꯑꯗꯨꯒ ꯐꯤꯔꯣꯜ ꯑꯍꯦꯟꯕꯁꯨ ꯌꯥꯎꯔꯛꯇꯦ꯫ ꯑꯁ ꯑꯩꯅ ꯍꯥꯏꯁꯤ ꯁꯣꯏꯔꯦꯗ, ꯁꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏ꯫ ꯊꯥꯖ, ꯅꯪꯅ ꯇꯟꯗ꯭ꯔꯗꯤ ꯑꯩꯒꯤ ꯍꯤꯁꯤꯗ ꯀꯥꯈꯠꯂꯣ, ꯑꯗꯨꯒ ꯑꯩꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯁꯤꯀꯣ, ꯌꯥꯏꯗꯅ? ꯌꯥꯏ꯫ ꯏꯕꯨꯡ ꯂꯦꯝꯕꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯁꯨ ꯃꯥꯜꯂꯤ, ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ꯫ ꯈꯪꯗꯦꯗ, ꯃꯌꯥꯝꯅꯗꯤ ꯐꯖꯩꯅ ꯑꯗꯨꯝ ꯍꯥꯏ꯫ ꯑꯗꯣ
ꯄꯨꯛꯇꯤ ꯐꯕꯅꯤ ꯂꯥꯎ ꯍꯧꯒꯠꯂꯣ ꯑꯩ ꯈꯨꯠ ꯁꯝꯕꯤꯒꯦ ꯁꯤ ꯅꯁꯥꯗꯣ ꯂꯣꯏ ꯆꯣꯠꯂꯤ ꯅꯥꯕ ꯇꯥꯔꯦ ꯅꯥꯔꯣꯏ ꯏꯕꯣꯛ ꯑꯗꯣ ꯏꯕꯣꯛ ꯁꯤꯗ ꯇꯣꯡꯂꯒ ꯉꯥ ꯐꯥꯈꯤꯁꯦ ꯁꯨꯃꯥꯏꯅ ꯄꯥꯠꯇꯒꯤ ꯉꯥꯒ ꯐꯥꯔꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯔꯒ ꯁꯨꯝꯕ ꯆꯥꯗ꯭ꯔꯦ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯀꯣꯅꯨꯡꯗ ꯉꯥꯒ ꯑꯝꯇ ꯆꯥꯖꯗ꯭ꯔꯣ ꯅꯪꯕꯣ ꯆꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯥꯕꯁꯤꯅ ꯍꯦꯟꯅ ꯆꯥꯅꯤꯡꯉꯤ ꯑꯗꯣ ꯏꯕꯣꯛ ꯑꯩꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯕꯗꯣ ꯍꯥꯏꯒꯅꯣ ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯣꯏ ꯑꯩꯅ ꯃꯔꯣꯟꯕ ꯅꯨꯄꯤꯗ ꯋꯥꯔꯤ ꯁꯥꯕ ꯍꯩꯇꯕꯅꯤ ꯏꯁꯦ ꯀꯥꯈꯠꯂꯣ ꯍꯤꯁꯤꯗ ꯇꯨꯅꯤꯀꯣ ꯇꯞꯅ ꯐꯖꯅ ꯀꯣ ꯂꯦꯝꯕꯅ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯕꯤꯔꯒ ꯍꯤꯗꯨꯗ ꯐꯖꯅ ꯀꯥꯈꯠꯍꯜꯂꯤ ꯑꯗꯨꯒ ꯂꯦꯝꯕꯅ ꯍꯤꯗꯨ ꯇꯞꯅ ꯍꯣꯟꯗꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥ ꯏꯟꯗꯨ ꯂꯪꯂꯒ ꯉꯥ ꯐꯥꯔꯝꯃꯤ ꯊꯥꯖꯅ ꯂꯥꯡ ꯑꯗꯨꯗ ꯉꯥ ꯊꯨꯕ ꯎꯔꯒ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ ꯂꯦꯝꯕ ꯇꯨꯃꯤꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯖꯩ ꯅꯣꯛꯄꯗꯒꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯤꯅ ꯇꯥꯛꯄꯗꯤ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯅ ꯂꯩꯔꯝꯕ ꯑꯣꯏꯕꯖꯥꯠꯅꯤ ꯊꯥꯖ ꯁꯦ ꯑꯩꯅ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯂꯛꯄꯅꯤꯅ ꯐꯤꯁꯦ ꯄꯨꯁꯤꯜꯂꯛꯄꯅꯤ ꯏꯟꯁꯤꯜꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯅ ꯊꯥꯖꯗ ꯐꯤ ꯑꯃ ꯂꯪꯁꯤꯜꯂꯛꯏ ꯊꯥꯖꯁꯨ ꯂꯦꯝꯕꯗ ꯅꯣꯛꯅ ꯌꯦꯡꯂꯒ ꯐꯤꯗꯨ ꯏꯟꯁꯤꯜꯂꯤ ꯉꯥ ꯈꯔ ꯐꯥꯔꯒ ꯂꯦꯝꯕꯅ ꯃꯌꯨꯝꯂꯝꯗ ꯍꯤꯗꯨ ꯍꯣꯟꯗꯔꯛꯂꯝꯃꯤ ꯍꯤꯗꯨ ꯄꯥꯠ ꯃꯄꯥꯟꯗ ꯐꯖꯅ ꯊꯝꯂꯝꯂꯒ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯊꯥꯖꯅ ꯂꯦꯝꯕꯕꯨ ꯂꯣꯟꯅ ꯑꯗꯨꯝ ꯌꯦꯡꯂꯤꯕꯅꯤ ꯃꯥꯒꯤ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯏꯁꯝ ꯁꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯗꯤ ꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ ꯂꯦꯝꯕꯅ ꯃꯥꯡ ꯊꯥꯔꯒ ꯊꯥꯖꯅ ꯇꯨꯡꯗ ꯂꯦꯝꯕꯒꯤ ꯐꯨꯔꯤꯠ ꯄꯥꯏꯗꯨꯅ ꯏꯟꯅꯔꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯍꯧꯕ ꯈꯔꯅ ꯂꯦꯝꯕ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯂꯦꯝꯕꯁꯨ ꯃꯌꯥꯝꯗꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯃꯥꯒ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯄꯗ ꯂꯝꯕꯤ ꯉꯥꯎꯔꯒ ꯐꯨꯝꯗꯤꯗ ꯀꯞꯂꯒ ꯂꯩꯔꯝꯕꯅꯤ ꯅꯣꯏ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯊꯥꯖꯁꯨ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯇꯨꯡ ꯏꯟꯅꯩ ꯑꯩꯕꯨ ꯑꯉꯥꯡ ꯀꯥꯏꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯂꯩꯁꯥꯕꯤ ꯐꯥꯒꯦꯔꯥ ꯐꯥꯔꯣꯏꯔꯥ ꯂꯩꯀꯥꯏ ꯃꯤꯁꯤꯡꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯃꯗꯨꯒꯤ ꯑꯥꯔꯊꯗꯣ ꯑꯩꯅ ꯈꯪꯕꯩꯅꯤ ꯑꯩꯅ ꯍꯥꯏꯔꯝꯃꯤꯗꯣ ꯀꯔꯤ ꯈꯪꯂꯤꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯅꯨꯄꯤꯒ ꯆꯠꯃꯤꯟꯅꯔꯤꯁꯦ ꯑꯗꯨꯁꯨ ꯅꯪꯒ ꯑꯩꯒꯤ ꯐꯨꯔꯤꯠꯇꯒ ꯌꯥꯜꯂꯒ ꯇꯨꯡ ꯏꯟꯅꯔꯛꯄꯗꯨꯗ ꯃꯣꯏꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤ ꯑꯗꯨꯒꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯑꯃ ꯇꯥꯟꯅꯔꯗꯧꯕ ꯀꯩꯅꯣ ꯐꯔꯛ ꯇꯥꯕ ꯍꯥꯏꯕꯣ ꯑꯩꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯁꯥꯎꯒꯗꯧꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯑꯁ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯉꯝꯖꯔꯔꯣই ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯖꯍꯧꯔꯒꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯅꯗꯧꯕ ꯑꯣꯏꯔꯗꯤ ꯑꯦ ꯀꯩꯅꯣ ꯋꯥꯈꯜꯒꯗꯣ ꯌꯧꯈꯩ ꯈꯟꯖꯤꯜꯂꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯃꯣꯏꯅ ꯈꯜꯂꯝꯗꯣꯏꯅꯤ ꯑꯩꯅ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯂꯩꯀꯥꯏ ꯁꯤꯟ ꯊꯨꯡꯅ ꯉꯥꯡꯅꯈꯤꯗꯣꯏꯕ ꯑꯩꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯏꯃꯥꯗ ꯍꯥꯟꯅ ꯋꯥ ꯇꯝꯂꯝꯗꯣꯏꯕ ꯂꯩꯀꯥꯏꯒꯤ ꯋꯥ ꯇꯝꯒꯟꯕꯤꯁꯤꯡꯅ ꯈꯪꯉꯕ ꯑꯗꯨꯅ ꯍꯥꯟꯅ ꯈꯪꯍꯟꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯀꯔꯥꯏꯗꯒꯤ ꯋꯥꯈꯜꯒꯗꯤ ꯖꯥꯠ ꯖꯥꯠꯅꯤ ꯃꯥꯡ ꯈꯜꯂꯤꯁꯤ ꯀꯣꯏꯅꯕ ꯅꯨꯄꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯅꯨꯄꯥꯁꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯄꯥꯈꯠꯂꯤꯁꯤ ꯑꯗꯣ ꯏꯕꯨꯡ ꯂꯦꯝꯕꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯑꯁ ꯂꯩꯇꯦꯗ ꯅꯨꯄꯤꯒ ꯋꯥꯔꯤ ꯑꯃꯨꯛꯐꯥꯎ ꯁꯥꯟꯅꯗ꯭ꯔꯤꯕ ꯑꯩꯕꯨ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤ ꯂꯩꯗꯣꯏꯅꯣ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯂꯩꯔꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯌꯥꯕꯁꯦ ꯑꯣ ꯑꯩ ꯀꯩꯁꯨꯅꯦ ꯌꯦꯠꯄꯤꯔꯣꯏ ꯈꯪꯉꯕꯣ ꯀꯩꯅꯣꯝꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯤꯅ ꯑꯁꯦꯡꯕ ꯍꯥꯏꯖꯔꯁꯨ ꯊꯥꯖꯗꯦꯅꯦ ꯀꯣꯅꯨꯡꯗ ꯂꯩꯕꯒꯤ ꯍꯧꯅꯕꯤ ꯃꯕꯨꯛ ꯐꯠꯇꯕ ꯉꯥꯛꯇ ꯈꯟꯕꯤꯗꯨꯅꯤꯅꯦꯁꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯈꯟꯈꯤꯕ ꯂꯩꯖꯗꯦ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯩꯔꯁꯨ ꯑꯩꯗꯤ ꯂꯩꯀꯣꯜꯗ ꯂꯩ ꯈꯔ ꯏꯁꯤꯡ ꯆꯥꯏꯔꯒ ꯂꯩ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯕꯤꯅꯤꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯖꯩ ꯍꯣꯏ ꯍꯣꯏ ꯎꯗ꯭ꯔꯕꯅꯤꯅ ꯊꯥꯖꯕ ꯌꯥꯗꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯕꯗꯨꯕꯨꯗꯤ ꯊꯥꯖꯔꯦ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯐꯤꯖꯣꯜꯗꯨꯅ ꯈꯔ ꯃꯣꯠꯂꯦ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯃꯣꯠꯂꯤꯁꯤꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯑꯩꯅ ꯂꯦꯞꯇꯅ ꯆꯦꯜꯂꯛꯏꯁꯦ ꯈꯜꯂꯒ ꯌꯦꯡꯉꯨꯗꯅ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯐꯤꯖꯣꯜꯁꯦ ꯑꯩꯅ ꯄꯥꯝꯖꯅ ꯁꯦꯠꯄꯗꯤ ꯅꯠꯇꯦ ꯌꯥꯔꯦ ꯑꯩꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯅ ꯎꯕꯤꯔꯛꯀꯅꯨ ꯑꯩꯁꯨ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯅꯤ ꯂꯥꯏꯕꯛꯁꯤꯗ ꯇꯝꯂꯝꯕꯒꯤ ꯀꯣꯅꯨꯡꯗ ꯂꯩꯈꯤꯕꯒꯤ ꯋꯥꯅꯤ ꯍꯣꯏꯁꯤ ꯌꯥꯔꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯅꯨ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯅꯁꯨ ꯂꯦꯞꯇꯅ ꯆꯦꯜꯂꯒ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯒ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤ ꯋꯥꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟ ꯆꯠꯂꯨ ꯌꯨꯝ ꯌꯧꯗꯣꯔꯦ ꯂꯦꯝꯕ ꯑꯃꯗꯤ ꯊꯥꯖ ꯁꯨꯝ ꯂꯥꯛꯄꯅ ꯂꯦꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯂꯦꯝꯕꯅ ꯃꯃꯥꯕꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯏꯃꯥ ꯏꯃꯥꯎ ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤꯅꯦ ꯅꯪꯕꯣ ꯏꯃꯥ ꯉꯁꯤꯗꯤ ꯉꯥꯁꯤ ꯌꯣꯜꯂꯔꯣꯏꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯡꯉ ꯆꯥꯔꯁꯤ
Isa nang saning labadi, ima hauna thongbigi, napinarolga to hongdoklaga changauko. Lembagi mamadu, ngasai kai thasana lembagi manina leplibadu bab oisilude. Imungda sangi tawbada masagi tungda mi ma leplibadu urei. Ibungo, natungda leplibadu kanano? Imadi ngasai kai bu usiludene. Ma, aina nga phabasatpada phumdi marakta kappaga leirami. Aikhoi khulda sunate kari iyong leibakdagi ni hai khul sunate mana haibada. Ibungo, nasado ipa pakhaliduna karigino. Iyong leibakdagi sitana matau karamna lakliba. Bema, nangi mingdi kari kawe. Karigino asuklapna nangna laklibo. Nate nangbu aikhoi lembaga nungsina nupi rai mi. Kaino ima, masakpo khangduba nupisibu eiga nungsina brangiduba. Ngabu ngauraba. Iyare, wayam hangurano. Nupisi maming thazagaubani. Kuina sak saraktabagi chaklami na haigibani. Aduini, aina ngasi thonglasina harido. Thaza, ima, chong, imungda pirolgato, amda hongdo haluroba. Thazadu, wakarisu haidana lembagi mamanda nokfei tauraga yenglaga lay. Lembagi mamasu thazabu magi mamoni khanjaduna nungshini yenglaga lay. Lembana, ma, imao. Lembagi mamaga thazagadu lembana khanglaw laurakpaduda khangpre khangi. Mamana, kari noibungo adu kana lauribaduna. Mihul kase loina sengkhakre wani. Bema, lau lau, imaga ne imungda janglaga pirolgato hongdoklurasi. Imausidi kaisum khalunuse sida nungaina leithoklaga loiri. Hoi ima. Lembadu mamana imau kaina hairaga thazana hoi kaina khungkibaduda sauna phat yenglai. Mamasu masagi mataudu khangladuna hana yenglamdana thazadu imungda pusillaga sangkhre. Ina toisibu kaino nupishina mira laira mathong waramsu khangde. Leikai miyamna wanganglakti mayamda. Ina fana sengba harasu kanam thajabiroiba. Imana phau imauye. Ngasi asigi nupise aina saraktana patu puraga makokse isingda namjaludu yongko. Imana wangang musarasu mana phajana haiba yabado. Ngoksinaraga hoi ima kai. Noksinanaga toi. Lembadu mathanta isau langlaga piroldu hongdoktuna maningda nga sema sangkhre. Thaza pirol hongdokpa loiraga chakhumda lembagi mamaga chak thongminari. Ngahak leiraga lemba nga sema loiraduna chakhumda pusilai. Ma, nga sema loirase. Kadai. Thaza nga se amta samthoksise. Nga semlaklibani taurise singju sa kai hek semaida. Kaino thongubugibu kayam chawna kau hainoima. Khara saurdi hek nungaidana. Mathangdi pumna thonglasi aduidi yam chawni doiradi. Karino ni masingangsiba. Lemba ngasai khai thazada phajana yengludabani. Lembagi nakana phamlaga nga chamlibadu he urure lemba ngaktangdi thazagi phajabaduda ngauraga yenglaga lei. Adubu magi thamoidu phajinduna tumina mangolomda thuglei. Kaino mihunsina saukana songaisina. Sinupisibu laigo izala. Adusu phatabalai. Aina nupi mayam urakputadi sumaina sutau taude. Aduga maubudana karigi mihul zongaiba. Chakhumdani thazadu nga sama loiraga tumina phamlaga lei. Thaza, nangbu chak lamlabro. Lambudi lami, ado yanida adum khanglagi ima. Hoise, imane sat loisilaklagi. Chida sum phamjilaga lairadi wabe helaklani. Imagi kada sanglaga hiblaga pothage su pothawo chak loiraga kauraklagi soso. Thaza su wabaga kaiga hoi hairaga imungda sanglai. Adubu lembagi mamagi kana karamano haibadi kamaina khangluni. Imungdi hek changbaga kama lairibaduda changlaga thaza hipthakre. Somda lembasu mangonda ngahak phamlamlaga ngahak hipluge haidana magi kada changlai. Mamai mamit thakba haibadudi magi phamungda phaklanglomdo onsilaga tumliba thazabu uda kai bop launa hiptharaga tumbi. Ngahak lairaga lemba yawolakpada makhutuna thazagi masamdu thengluri. Karino ai phamungsibu saga leirba. Samaduru kaino. Oima kaidosine. Lemba nakana tumlibi thazadu ubada khangpre khanglaga phamungdagi onthai.
ꯂꯥꯎꯒꯦ ꯇꯧꯕ ꯃꯁꯤꯟꯗꯨ ꯐꯥꯖꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯀꯩꯅꯣ ꯑꯩꯒꯤ ꯅꯥꯀꯟꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯑꯩꯕꯨ ꯉꯁꯥꯏ ꯇꯨꯝꯕ ꯆꯪꯂꯛꯄꯗꯗꯤ ꯀꯩꯁꯨ ꯂꯩꯍꯧꯗꯕꯗꯥꯏꯅꯦ? ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯒꯦ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯦꯔꯥꯟꯅꯅ ꯈꯟꯅꯕ ꯇꯥꯔꯦ ꯁꯣꯏꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕ ꯇꯨꯃꯤꯟꯅ ꯑꯣꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ ꯊꯥꯖꯅ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯀꯩꯅꯣ ꯃꯤꯅ ꯇꯨꯝꯂꯤꯉꯩꯗ ꯆꯪꯉꯛꯏꯗꯤ? ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯑꯣꯟꯊꯣꯔꯛꯏ꯫ ꯊꯥꯖꯅ ꯍꯧꯒꯠꯂꯛꯂꯒ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯈꯟꯅ ꯇꯨꯃꯤꯟꯅ ꯑꯣꯟꯊꯣꯔꯛꯂꯒ ꯂꯦꯞꯂꯒ ꯂꯩ꯫ ꯑꯩꯅ ꯍꯥꯏꯁꯦ ꯈꯨꯝꯕ ꯀꯩꯗꯧꯒꯦ? ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯗꯣ ꯀꯔꯤ ꯅꯔꯥ ꯂꯩꯕ ꯊꯕꯛ ꯇꯧꯔꯒꯦ? ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯪꯉꯣꯟꯗꯅꯦ, ꯇꯨꯃꯤꯟ ꯂꯩꯁꯤꯟꯅꯩꯗꯨ ꯀꯩꯒꯤꯅꯣ? ꯃꯣꯏ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯍꯧꯅꯕꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯕꯁꯦ ꯑꯃꯨꯛ ꯇꯧꯔꯦ꯫ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤ ꯃꯤꯒꯤ ꯐꯃꯨꯡꯁꯤꯗ ꯃꯥꯅ ꯍꯤꯞꯆꯜꯂ ꯂꯩꯔꯝꯃꯒ꯫ ꯀꯩꯅꯣ ꯅꯠꯇꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ? ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯁꯦ ꯈꯨꯝꯗ꯭ꯔꯕꯅꯤꯅ ꯅꯪ ꯅꯔꯥ ꯂꯩꯔꯦ ꯇꯥꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯇꯨꯝꯂꯤꯉꯩꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯒ ꯌꯦꯡꯂꯤꯕꯗꯣ ꯅꯪꯅ ꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯧꯔꯥ? ꯆꯠꯊꯣꯏ, ꯄꯤꯛꯏ ꯈꯨꯄꯤꯛꯁꯤꯒ ꯃꯆꯥꯎꯅ ꯉꯥꯡꯂꯤꯕ꯫ ꯋꯥꯗꯣ ꯍꯥꯟꯅ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯇꯨꯝꯃꯤꯁꯦ ꯀꯅꯥꯒꯤ ꯐꯃꯨꯡꯅꯣꯗꯣ ꯍꯥꯟꯅ ꯈꯜꯂꯣ꯫ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤꯁꯦ ꯅꯪꯗꯤ ꯅꯔꯥ ꯂꯩꯇꯕ꯭ꯔꯣ? ꯂꯩꯇꯕ꯭ꯔꯕ? ꯅꯣꯏ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯍꯧꯅꯕꯤꯗꯣ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯋꯥꯖꯥꯎ ꯉꯥꯡꯕꯗꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯌꯥꯔꯣꯏꯀꯣ, ꯁꯤꯗꯗꯤ ꯌꯥꯔꯣꯏ꯫ ꯂꯦꯝꯕ ꯁꯥꯎꯔꯞ ꯇꯧꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯊꯥꯖꯁꯨ ꯃꯥꯅ ꯉꯥꯡꯂꯨꯔꯤꯕ ꯋꯥꯗꯨꯒ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯏ꯫ ꯇꯞꯅ ꯂꯦꯝꯕꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯖꯗꯤ ꯆꯥꯛ ꯂꯥꯝꯃꯟꯕꯅ ꯆꯥꯛꯈꯨꯝꯗ ꯐꯠ ꯆꯪꯂꯛꯏ꯫ ꯊꯥꯖ ꯂꯥꯎ ꯂꯥꯎ ꯏꯃꯥꯒ ꯆꯥꯔꯁꯤ꯫ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ, ꯑꯩ ꯆꯥꯛ ꯂꯣꯏꯔꯦꯅꯦ, ꯂꯥꯛꯑꯣ ꯆꯥꯔꯁꯤ꯫ ꯂꯦꯝꯕ ꯃꯄꯥꯟꯗꯒꯤ ꯂꯧꯔꯛꯏ꯫ ꯏꯃꯥ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ, ꯏꯃꯥ ꯍꯣꯏ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯅꯍꯥꯟꯈꯩꯅ ꯆꯥꯛ ꯂꯥꯝꯃꯤꯅ ꯂꯩ ꯉꯝꯗꯕ ꯃꯥꯅ ꯀꯣꯟꯅ ꯆꯥꯔꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯕꯨ ꯀꯩꯅꯣ ꯃꯁꯤꯕꯣ? ꯁꯦꯁꯦ ꯊꯥꯖ ꯏꯕꯥꯅꯤ ꯆꯥꯊꯣꯛꯂꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯥꯖꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯃꯥ ꯐꯦꯡꯒꯦ ꯍꯥꯏꯗꯅ ꯅꯝꯗꯅ ꯐꯦꯡꯂꯝꯃꯤ꯫ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄ ꯐꯥꯎ ꯂꯦꯝꯕꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨ ꯃꯁꯤ ꯂꯦꯡꯗꯅ ꯀꯨꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯥꯖ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯣꯟꯁꯤꯡꯗꯨ ꯊꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯏꯕꯨꯡ ꯂꯦꯝꯕꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤꯕꯅꯤꯅꯦ, ꯃꯗꯨꯕꯨ ꯆꯥꯛꯁꯨ ꯆꯥꯗꯦ, ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯏꯃꯥ, ꯄꯨꯈ꯭ꯔꯤ ꯍꯥꯏꯁꯦ ꯀꯗꯣꯝꯗ ꯂꯩꯕꯅꯣ? ꯑꯩ ꯀꯧꯔꯨꯒꯦ꯫ ꯑꯣ ꯇꯨ, ꯏꯃꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯅꯦ, ꯃꯥꯅꯁꯨ ꯍꯩ ꯔꯥ ꯌꯥꯝ ꯊꯥꯖꯕꯅꯦ, ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯀꯧꯔꯨꯔꯒꯅꯦ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯀꯣ, ꯑꯃꯨꯛ ꯊꯝꯂꯝꯒꯅꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯀꯧꯔꯨꯔꯒꯦ꯫ ꯊꯥꯖ ꯄꯨꯈ꯭ꯔꯤ ꯂꯩꯕꯔꯣꯝꯗ ꯂꯥꯛꯏ꯫ ꯂꯦꯝꯕꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯁꯨꯝ ꯊꯤꯔꯛꯄꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯊꯥꯖ ꯃꯃꯣꯟ ꯅꯣꯛꯂꯒ ꯇꯞꯅ ꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯕꯨꯡ ꯂꯦꯝꯕ꯫ ꯂꯦꯝꯕ ꯈꯔꯒ ꯁꯥꯎꯅꯤꯡꯂꯒ ꯂꯩꯕꯒ ꯊꯥꯖ ꯎꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯏꯕꯨꯡ ꯂꯦꯝꯕ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯂꯔꯣꯏ꯫ ꯑꯩꯅ ꯏꯕꯨꯡꯒꯤ ꯀꯥꯗ ꯆꯪꯂꯒ ꯇꯨꯝꯂꯨꯕꯒꯤ ꯑꯩꯅ ꯁꯣꯏꯕꯅꯤ, ꯑꯗꯨꯒ ꯏꯕꯨꯡꯗꯁꯨ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ, ꯉꯥꯡꯁꯨ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯊꯥꯖ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯊꯣꯔꯛꯏ꯫ ꯂꯦꯝꯕꯁꯨ ꯊꯥꯖꯅ ꯀꯞꯂꯛꯄꯗꯨꯗ ꯁꯥꯎꯕꯒ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥꯖꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯦ ꯀꯞꯄꯅꯨ, ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ꯫ ꯈꯟꯗ꯭ꯔꯒ ꯀꯔꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ? ꯏꯃꯥꯅ ꯅꯍꯥꯟꯈꯩꯗꯤ ꯆꯥꯛ ꯂꯥꯝꯃꯦꯅ ꯑꯗꯨꯝ ꯍꯥꯏ, ꯑꯗꯨꯒ ꯉꯁꯥꯏ ꯆꯥꯗ꯭ꯔꯤꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤ ꯅꯠꯇ꯭ꯔꯣ? ꯁꯥꯎꯗꯦ ꯍꯥꯏꯔꯒ ꯁꯨꯝ ꯀꯞꯄꯤ꯫ ꯑꯩ ꯅꯨꯄꯤ ꯀꯞꯄ ꯊꯦꯝꯕ ꯍꯩꯇꯦꯀꯣ, ꯀꯞꯄꯅꯨ ꯌꯥꯔꯦ, ꯑꯩ ꯁꯥꯎꯗ꯭ꯔꯦꯕ꯫ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯕ ꯉꯥꯛꯇ꯫ ꯅꯪꯅ ꯀꯞꯄꯗꯣ ꯉꯥꯅꯨꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯔꯒ ꯍꯧꯒꯠꯂꯛꯄ ꯃꯥꯜꯂꯤ, ꯅꯃꯤꯠꯀꯥꯗꯣ ꯂꯣꯏ ꯄꯣꯝꯕꯅꯤ꯫ ꯏꯃꯥꯅ ꯎꯔꯒ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯑꯃꯨꯛ ꯈꯜꯂꯅꯤ ꯍꯥꯏꯕꯅꯤ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯅꯨꯄꯤꯅ ꯈꯞꯂꯒ ꯑꯗꯨꯃꯥꯏꯅ ꯊꯦꯝꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯅꯣꯏꯗ ꯂꯩꯍꯟꯅꯤꯡꯗꯕꯁꯨ ꯃꯥꯜꯂꯦ꯫ ꯑꯩ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ, ꯂꯩꯍꯟꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯩꯅ ꯂꯩꯍꯟꯅꯤꯡꯗꯦꯒ ꯍꯥꯏꯈ꯭ꯔꯕꯣ? ꯌꯥꯔꯦ, ꯀꯩꯁꯨꯝ ꯈꯜꯂꯨꯔꯅꯨ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯣ ꯈꯔ ꯁꯥꯎꯅꯤꯡꯂꯨꯔꯦ, ꯑꯗꯨꯒ ꯅꯪꯁꯨ ꯑꯃꯨꯛ ꯀꯞꯍꯜꯂꯦ꯫ ꯅꯪꯕꯨ ꯀꯞꯍꯟꯕꯒꯤꯗꯃꯛꯇꯤ ꯑꯩ ꯁꯣꯏꯔꯦ꯫ ꯑꯗꯣ ꯀꯩ? ꯑꯝꯇ ꯅꯣꯛꯂꯛꯑꯣ꯫ ꯊꯥꯖꯗꯨ
ꯂꯦꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯣ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯂꯦꯝꯕꯕꯨ ꯑꯍꯥꯟꯕ ꯎꯕꯒ ꯅꯨꯡꯁꯤꯖꯔꯨꯕꯒ ꯑꯣꯏꯔꯦ꯫ ꯊꯥꯖꯒꯤ ꯃꯤꯍꯨꯟꯗꯨ ꯀꯟꯅ ꯆꯣꯡꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯏꯀꯥꯏꯕꯗꯨ ꯈꯪꯁꯤꯟꯖꯩ꯫ ꯂꯦꯝꯕꯅ ꯆꯦꯞꯊꯔꯒ ꯊꯥꯖꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯏ꯫ ꯌꯥꯔꯦ, ꯈꯔ ꯑꯣꯟꯊꯣꯛꯑꯗꯤ ꯁꯣꯝꯗ ꯑꯣꯟꯁꯤꯜꯂꯣ, ꯋꯥ ꯍꯪꯒꯦ꯫ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤ ꯃꯁꯛꯁꯤꯒ꯫ ꯑꯩꯈꯣꯏ ꯀꯩꯁꯨ ꯏꯀꯥꯏꯖꯗꯦ, ꯃꯤꯠꯇ ꯀꯩꯅꯣꯝ ꯆꯪꯈꯤꯕꯒꯤ ꯂꯧꯊꯣꯛꯆꯕꯅꯦ꯫ ꯀꯩꯅꯣ, ꯀꯩ ꯍꯪꯒꯦ ꯍꯥꯏꯅꯣ? ꯀꯩ ꯋꯥꯅꯣꯕ? ꯅꯪꯒꯤ ꯏꯃꯥꯅꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯗꯣ ꯈꯪꯕ꯭ꯔꯣ? ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤ ꯍꯥꯏꯔꯤꯗꯤ? ꯑꯩꯒꯤ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯃꯤꯡ ꯄꯥꯝꯍꯩ ꯀꯧꯏ꯫ ꯑꯩꯅ ꯆꯍꯤ ꯅꯧꯔꯤꯉꯩ ꯀꯣꯅꯨꯡꯗ ꯏꯃꯥꯒ ꯄꯨꯟꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗꯦ, ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯗꯣ ꯀꯣꯅꯨꯡꯗ ꯂꯥꯛꯈꯤ꯫ ꯏꯃꯥꯗꯅ ꯃꯍꯥꯔꯥꯅꯤ ꯍꯥꯏꯅ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯏꯄꯥ ꯅꯤꯡꯊꯧꯅꯩꯕꯨ ꯁꯛ ꯇꯥꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯆꯟ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯑꯩꯅꯗꯤ ꯌꯥꯈꯤꯗꯦ꯫ ꯑꯩꯕꯨ ꯃꯆꯟꯗꯧꯅ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯀꯌꯥꯔꯛꯁꯨ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯥꯕꯤꯈꯤꯗꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯒ ꯑꯩꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯤ, ꯑꯗꯨꯒ ꯑꯩꯕꯨ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯈꯨꯄꯥꯛꯅ ꯊꯥꯔꯨꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯃꯥꯒꯤ ꯅꯝꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯊꯣꯛꯂꯝꯂꯒ ꯗꯣꯂꯥꯏꯗꯒꯤ ꯆꯣꯡꯊꯗꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯅꯪꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯇꯥꯟꯅꯔꯛꯇꯕ꯭ꯔꯣ? ꯇꯥꯟꯅꯔꯛꯇ꯭ꯔꯒꯕꯨ ꯉꯁꯤ ꯑꯩꯅ ꯏꯕꯨꯡꯒꯤ ꯅꯥꯛꯇ ꯐꯝꯂꯤꯁꯦ ꯐꯝꯂꯝꯒꯗ꯭ꯔꯣ? ꯑꯗꯣ ꯅꯪꯒꯤ ꯏꯃꯥ ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ ꯍꯣꯏꯅ ꯂꯧꯕ ꯂꯥꯛꯑꯗꯤ ꯅꯪ ꯆꯠꯇꯣꯏꯔꯣ? ꯆꯠꯀꯅꯤ꯫ ꯏꯃꯥꯗ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯒꯅꯤ꯫ ꯅꯪꯕꯨ ꯅꯪꯒꯤ ꯏꯃꯥꯅ ꯈꯪꯂꯁꯨ ꯀꯩꯁꯨꯝ ꯇꯧꯗꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒ ꯏꯃꯥꯗ ꯀꯩ ꯇꯝꯗꯣꯏꯕ? ꯀꯩꯅꯣꯕ ꯂꯣꯏ ꯇꯝꯗꯣꯏꯗꯣ? ꯑꯩꯒꯤ ꯏꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯔꯥꯖꯀꯨꯃꯥꯔꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯃꯤ ꯑꯩꯒꯤ ꯏꯃꯥꯗꯣ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅꯗꯤ ꯏꯃꯥꯗꯤ ꯀꯩꯁꯨ ꯈꯪꯂꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯖꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯏꯃꯥꯅ ꯀꯩꯁꯨ ꯈꯪꯗꯦ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯉꯤ꯫ ꯑꯩ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯈꯪꯗ꯭ꯔꯗꯤꯕꯣ ꯑꯩꯁꯦ ꯏꯃꯥꯅ ꯄꯣꯛꯄ ꯃꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯪꯒꯤ ꯏꯃꯥꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯖꯔꯝꯒꯅꯤꯗ, ꯑꯗꯨꯃꯥꯏꯅ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨ꯫ ꯏꯕꯨꯡꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯕꯗꯤ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯂꯥꯛꯑꯣꯏ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯗꯣ ꯀꯣꯅꯨꯡꯗ ꯂꯩꯕꯗꯒꯤ ꯃꯆꯥ ꯑꯩꯕꯨ ꯍꯥꯟꯅ ꯌꯦꯡꯗ꯭ꯔꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯗꯤ ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ, ꯑꯗꯨꯅ ꯏꯕꯨꯡꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯦ ꯑꯩꯁꯦ꯫ ꯂꯦꯝꯕꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯊꯥꯖꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯅꯪꯒꯤ ꯅꯕꯨꯡꯗꯧꯅ ꯈꯜꯂꯤꯔꯣ? ꯑꯗꯨꯗꯤ ꯈꯟꯗꯦꯗ, ꯀꯩꯗꯧꯕꯩ ꯈꯟꯗꯣꯏꯅꯣ? ꯅꯪꯅ ꯏꯕꯨꯡꯉꯣꯅ ꯀꯧꯔꯤꯁꯤꯗꯤ ꯑꯗꯨ ꯀꯧꯔꯤꯗꯣ ꯈꯟꯕꯩ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯁꯨꯝ ꯑꯍꯥꯟꯕ ꯎꯕꯗ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯅꯤ, ꯄꯥꯝꯗ꯭ꯔꯗꯤ ꯑꯃ ꯀꯧꯒꯦ ꯀꯩꯅꯣ? ꯀꯩ ꯀꯧꯗꯣꯏꯕ? ꯃꯤꯡꯒ ꯁꯦꯀꯠꯂꯛꯇꯣꯏꯔꯣ? ꯑꯁ ꯌꯥꯔꯦ, ꯅꯪꯕꯨ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯕ ꯍꯩꯇꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ? ꯑꯁꯨꯝ ꯍꯩꯔꯤꯁꯤꯗꯤ꯫ ꯍꯩꯕ꯭ꯔꯅꯦ? ꯃꯌꯥꯝ ꯍꯩ꯫ ꯑꯗꯣ ꯌꯨꯝꯗ ꯆꯠꯂꯁꯤ, ꯏꯃꯥꯗꯣ ꯉꯥꯏꯔꯒ ꯂꯩꯍꯧꯕꯅꯤ꯫ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧꯁꯨ ꯍꯥꯏꯔꯛꯏ꯫ ꯆꯥꯛꯁꯨ ꯂꯥꯝꯕꯗ ꯂꯣꯏꯔꯝꯃꯅꯤ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯍꯣꯏ, ꯉꯥꯏꯈꯣꯅꯦ, ꯃꯥ ꯍꯥꯟꯅ ꯆꯠꯈꯤ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯁꯨꯝ ꯋꯥꯔꯤ ꯁꯥꯔ ꯆꯠꯁꯤ ꯀꯩꯗꯧꯒꯦ? ꯀꯩ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯗꯣꯏꯅꯣ? ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯍꯪꯂꯛꯀꯅꯨꯀꯣ, ꯑꯩ ꯍꯦꯛꯇ ꯀꯞꯅꯤꯡꯉꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯪꯖꯔꯣꯏ ꯀꯩꯝꯇ ꯑꯩ꯫ ꯀꯞꯇꯦ ꯀꯞꯄꯗꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯛꯇꯕꯗ ꯂꯣꯏꯔꯦ꯫ ꯅꯪꯅꯗꯤ ꯅꯨꯡꯁꯤꯅꯕꯅꯤ ꯀꯥꯏꯅ ꯀꯞꯆꯔꯤꯕ, ꯁꯣꯝꯗ ꯑꯩꯅꯗꯤ ꯁꯦꯠ ꯊꯥꯖꯅꯤꯡꯕꯗꯨꯝ ꯐꯥꯎꯏ꯫ ꯇꯥꯂꯦꯝꯕ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯊꯟꯗ ꯂꯥꯍꯧꯔꯣ, ꯆꯠꯂꯦ ꯑꯩ꯫ ꯊꯥꯖꯗꯨ ꯃꯆꯤꯟꯗꯨ ꯄꯥꯏꯊꯣꯛꯂꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯂꯦꯝꯕ ꯀꯥꯏꯅ꯫ ꯊꯥꯖ,
Nang ay ngasi khak thengna oirabaso karino ibani wari sa matamda hana thengna khraba magum sanariba nupi ga muk phawba wari sadri baisa ngasidi nupi da wari saba soire siro nungsiba kaina hainari sibo thaza nang ai nakta lengdana adumak layuko lemba mayumda tapna lai mamaga thazaga mangonda phamlaga leirami ibunga karino aduk tapna laklibuduba saksa thurone nangbo chatlo charge ado chak thangdok piramo lemba asi hairamlaga momonokna magi kada sangki karino ni masibo nahan makhaidi masanaga magi sak saruka se mathana thangdoklaga adum chabani kon phawba imawani ai phingzage haidana phenglini sakhumda sangkidi haidadana magi ka sida amuk sangkhrene ibema thaza nangsu ingaw ngawramlani tawrisi ima ai kisu ngawtida dalembagi sakto ai thangdok pirage ima sum phamlam thangdok piruro nangna khara he so thaza sakhumda noklaga sangki lembagi mamado singnana yenghawi nupi siga isa nupaga mari amata lainade haibadi yaroi moi anigi mongse ai singnai masibu asuk lapna sulai aduga isa nupaga matau karamna khangnari satnone hera isa se nupani kai dano soida thingnaramgani adunabu asuk lapna selaklisini isagi manakta ima oithok sungaidana lembagi mamadu mamongni khanduna wakhal nungairi somda sakhomda thaza sak thangdok poloiraga thaza lembagi kagi thongjinru leplaga sak thangdok le hairamlaga satke tawi adubu lembagi khonjel kaisu tajabada thaza ka manungda saglei lembadu tumlaga leirami asuk thunda tumba dalemba sak thangdoi dalembo thaza tamalak jabaduda lembana hiplibudugi nakanduda phamlaga masa nomduna hangdoi lembadu asumna tawnaba haiduna tumsinaraga leiribani masa nomlakpaduda lemba tumsinaruba saraga yam tanna mami pangthore kaino asamthuna tumisiba sak thangdoami lao chanaba thazado lao hairamlaga thokre lemba noklaga golei chakhumna sangduna saktu wakhal nungaina sakre asumna sumhausingkhibana thabum ama pharakli lekai gi mi khainasu thasabu lembagi nupina haina loina khanarami adubu lekai gi pakhang masa kaya nadi thasabu pamnarami lembaga thajagasu tapna nungsiba sum hengatnarami adubu thajadi nupini matau karamna mana phongdok lugani lembana phongdoraktrabada lembadu magi nungsibudu phongdok luraga thajana mabu thadoktuna mayumda sakhini khanbagi phongdoktana leiribani nongmadi lemba madi thaja ising sokpothok lei numidang wairamgi mi mayamsu ising soknaba lampakta sanaba thoknarakpa matamni lembana thajaga thokminarakpaduda leikaigi lembada ngaujaba nupi khaina kalakna chakna yenglaga lehawi pakhang masa khaisu thaja tholakpaduda iranga tawrami pakhang amana dalemba ising sokpudu phawdi inadrasu yabani ha amana ado dalembagi nupi oradi phi laludana yumdu silaini sumain tholakpada phi indan tholaklabanina aikhoidi leisabinena laknaningba phawreba amana mo hairi asengba mayumdu su thammi aduga leisabidang nusulai natragana noi ima hoi moy asonggi mapamlumgi masan piraba dalembagi ima hoigi adoiradi koijaragedana lemba kari so haidana tumina chali thajadi saubana loirabani lembada mamit phaina su yenglibani mana kaisu haidana tumina chatlaga leibagi sumlakpana pukri yauraduna isingdu soklaga lai handak moina lakpadadi naha pakhang singdu leiramje laikai gi hal khara oina leirami lembagi nupisi masak phase haina loina haina hawi adu phawwa lemba wa ngangdana tumina chatli kaino wa kamda ngangdana tumina sup chatlaga leiduba ngawroba nangba thaja hayingdagi nang mupan thoklano yumda dum leiro kaigino aisa nasai moi kharana laknarakpadugiro adu iradi chumdra moina haido kaide sumiba chummi haide chumlamlani
ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯁꯨꯝ ꯈꯜꯂꯒ ꯃꯣꯏꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯦꯅ ꯈꯜꯂꯛꯏꯅꯤ ꯏꯃꯥꯅꯗꯤ ꯑꯩꯁꯦ ꯐꯤ ꯏꯜꯂꯨꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯅꯪꯅꯗꯕꯨ ꯂꯩꯁꯥꯕꯤꯅ ꯀꯩꯒꯤ ꯐꯤ ꯏꯟꯗꯣꯏꯗꯨꯅ ꯌꯥꯗꯕꯒꯤ ꯅꯪ ꯏꯟꯒꯦꯁꯨ ꯑꯗꯨꯝ ꯏꯜꯂꯨꯗ ꯁꯨꯝ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅ ꯇꯧꯕꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯣ ꯑꯩ ꯍꯥꯏꯔ ꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯂꯒ ꯂꯩꯕ ꯑꯗꯨꯁꯨ ꯏꯃꯥ ꯏꯄꯥꯅ ꯀꯩꯁꯨ ꯊꯤꯕꯤꯔꯛꯇ꯭ꯔꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯁꯦ ꯂꯩꯍꯟꯅꯤꯡꯗꯕ ꯑꯦ ꯑꯩꯅ ꯅꯪ ꯂꯩꯍꯟꯅꯤꯡꯗꯦ ꯀꯥꯏꯅ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯈꯤꯒꯦ ꯑꯩꯁꯦ ꯏꯃꯥꯅ ꯐꯤ ꯏꯜꯂꯨ ꯍꯥꯏꯕꯗ ꯅꯪ ꯌꯥꯗ꯭ꯔꯤꯗꯣ ꯂꯩꯍꯟꯅꯤꯡꯗꯕꯩ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯕꯁꯨ ꯑꯃꯨꯛ ꯃꯥꯅꯤ ꯅꯨꯡꯁꯤꯗꯕꯁꯨ ꯃꯥꯅꯤ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯈꯣꯡꯅ ꯄꯨ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ ꯇꯥꯅꯤꯡꯗꯦꯕ ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯇꯥꯅꯤꯡꯉꯣꯏ ꯑꯩꯅ ꯉꯥꯡꯕ ꯋꯥꯗꯤ ꯅꯨꯄꯥꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕ ꯀꯩꯅꯣ ꯅꯨꯄꯥ ꯊꯣꯛꯇꯕꯕ ꯐꯤ ꯏꯟꯈꯤ ꯌꯥꯗꯕꯩꯔꯣ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯁꯦ ꯏꯜꯂꯨ ꯀꯩꯅꯣ ꯐꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦꯕ ꯅꯪꯅꯕꯨ ꯄꯥꯝꯖꯔꯗꯤ ꯑꯗꯨꯝ ꯏꯜꯂꯨ ꯁꯤꯕꯨ ꯋꯥꯎꯅꯤ ꯉꯥꯡꯉꯤ ꯃꯁꯤ ꯅꯨꯄꯥꯁꯤꯃꯁꯦ ꯏꯁꯤꯡ ꯁꯅꯥꯕꯨꯟꯁꯤꯅ ꯍꯦꯛ ꯊꯣꯝꯕ ꯀꯩꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯗꯨꯝ ꯍꯦꯛ ꯂꯩꯃꯤ ꯅꯨꯄꯤ ꯑꯩꯅ ꯍꯥꯏꯕ ꯉꯥꯏꯔ ꯈꯪꯗꯦꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡꯗꯨ ꯊꯝꯕ ꯆꯪꯈꯤ ꯂꯦꯝꯕ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯂꯦꯝꯕꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯨ ꯌꯣꯟꯕ ꯆꯠꯊꯣꯛꯈꯤꯔꯝꯃꯤ ꯂꯦꯝꯕ ꯃꯥꯡꯒꯣꯜꯗ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯨ ꯌꯦꯡꯂꯒ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯁꯣꯝꯗ ꯏꯌꯣꯡ ꯂꯩꯕꯥꯛꯇꯅꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯝꯍꯩꯒꯤ ꯀꯥꯗꯅꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯗꯨꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏꯅ ꯈꯔ ꯀꯣꯏꯅ ꯆꯠꯂꯒ ꯁꯨꯝ ꯊꯤꯕꯗ ꯈꯨꯜ ꯑꯃꯗ ꯊꯥꯖꯗꯨ ꯂꯩꯕ ꯊꯦꯡꯅꯖꯔꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯊꯥꯖꯕꯨ ꯐꯪꯂꯦ ꯍꯥꯏꯕ ꯀꯝꯗꯧ ꯂꯩꯍꯧꯏ ꯀꯅꯥꯒ ꯂꯩꯃꯤꯟꯅꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯁꯨ ꯃꯥꯜꯂꯤ ꯅꯨꯄा पाखꯪ मसक मतौ फजबा मसागा याम फबा मगसु हेक हेक इसिंग सोको चटमिनजबा उजै तोइना मखोय अनि अदुम चटमिनै नुपादुगी युमदा लेबसु माले नुपा कनागी नुपा मागी नुपा लामी नंग नौसे हाइखिबदु मसक फजबा मसा फबा हाइखिबदाइ मागी मसक्तुबो अइगोंदगी हेना फजब्रने मसागादो अइगोंदगी हेना फब्रो थाजना अदु हराउना मागी मनाक्ता लेइदुबो मसकपुदी राजकुमारदगी खरा हेली अदुगा मसा फबुदी राजकुमारदगी तंखाइमुक हेली करी हैबा लाबी अइगी लानी सालमा नंग फावबना नुपादुगी मिचंग चंगलबा माना मसक फजरीदुदी खुंगंगदा लैबगी ओइरंगनी अदुगा मसा याम फरिबदुना थबक सुबगी ओइरंगनी ओइरमोइद्रा लामी राजकुमार ममा पुकनुंगदगी अदुम फजरकपगिनी नुंगाइरोइदौरिदा यारे थोख्रु चलो नसक्तु येंगदे नसकनेना मिनाई मपुना नेपिदब हेक मानब मखै लानमीदु ममिका फैना राजकुमारदा येंगलमलगा थोख्रे अदुगा मथंता ngangang राजकुमारगी कादगी थोलै मारे यम फजरे मपु सरितरे मालदना असुकुइ मतमसे माना राजकुमारदुबु थियलगा थम अइखोइना अइंगदा तुमदखै साव फाव फज सादखै कोथि थिरिनि ओइसु ओरोइदबदा मसन नुपीबु मागी नुपी ओइनि गाइदना अदुगा माना राजकुमारीदो मागी नुसिनबा नुपादा सेंख्रेना कोनुंग पुंबदा हेक्ता लाउथोकपा ममानेना अतोम्बी लेरिसिसु लोइ खंगिनि तुमि सुम लेसिले कोनुंगदा लेबा यानबनेना अंगकपा ममाने लानमी मना कइनो नथंदा ngangang लाइदुना असुमना मथंता कोनुंगी वांगांग लगा लाक्लगा मी अमना कौरकपदुदा खंगप्रे खंगी मागी वादु ताख्रब्रा खंदुना करिनु ने नकनगी फट फौजिलगलगा वांगांगै सिबो अइ लाइसुद्रो सग्यानो असि हारगा लानमीदुना असुम सारगा लानमी अमदुबु फट लाउनिंग थोकलगा सटख्रे कइनु सिबु ngawra jalo राजकुमारना हलक थबक खरा थाबदगी ngawra मालिनिसे राजकुमार पामहै महारानी अतोम्बीगी कादा करिसुना सुंगदना थोंदु फट हांदोकलगा चंगलै महारानी दु मिसेल येंगलगा मागी अनौ फिजोल दु येंगलगा लेरमी इमा महारानी नसानुपीदु फंगलै इमा गैगा पुना लौ सननबा थौरांग लोले सिल्लबनी अदुगा इपा निंथौदा लम येंगमु चटकनी हाइना इमाना खरायो ऐसु आइगे इसानुपीदो फंगलबदी नंगा तुम चलगा लौरोदना अइ हंदक हक्सांगसे कया नुंगाइते चटपा ngamloi अइ खक चटपा यारोइ इमागा चलगा माबु थेमदुना पुरकदबा अदुगा अखोइ चटपदा
ꯂꯝꯕꯤꯗꯒꯤ ꯐꯤꯔꯣꯜ ꯑꯆꯝꯕ ꯈꯨꯡꯒꯪꯒꯤ ꯁꯦꯠꯂꯒ ꯆꯠꯀꯗꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯤ ꯍꯣꯡꯗꯣꯛꯂꯒ ꯑꯆꯝꯕ ꯈꯨꯡꯒꯪꯒꯤ ꯁꯦꯠꯇꯣꯏꯕ? ꯑꯩ ꯉꯝꯂꯣꯏ꯫ ꯑꯩ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏꯀꯣ꯫ ꯆꯠꯄ ꯉꯝꯗ꯭ꯔꯒꯅ ꯀꯣꯅꯨꯡꯁꯤ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯑꯍꯦꯟꯕ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯅꯪꯒꯤꯗ ꯊꯝꯂꯤꯕꯗꯣ ꯑꯗꯨꯁꯨ ꯏꯄꯥ ꯅꯤꯡꯊꯧꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯃ ꯈꯜꯂꯣ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯅꯪꯅ ꯑꯁꯨꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯅꯪꯅ ꯁꯨꯝꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯀꯌꯥ ꯈꯪꯉꯤ꯫ ꯃꯗꯨ ꯈꯪꯉꯛꯄꯗꯒꯤ ꯄꯤꯅꯤꯡꯗꯅ ꯅꯪꯉꯣꯟꯗ ꯄꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯆꯥ ꯂꯧꯕ ꯆꯠꯄ꯫ ꯅꯪꯅ ꯅꯆꯥ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯡꯗꯣ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯔꯛꯇ ꯉꯥꯎꯕꯅꯤꯅ ꯁꯅꯥ ꯈꯔ ꯎꯕꯗ ꯅꯆꯥꯅꯨꯄꯤ ꯐꯥꯎ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯏ꯫ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯅꯪꯒꯤ ꯑꯍꯦꯟꯕ ꯁꯅꯥ ꯄꯤꯅꯤ꯫ ꯑꯩ ꯊꯣꯛꯏ꯫ ꯍꯣꯏꯅꯦ, ꯁꯅꯥ ꯑꯍꯦꯟꯕ ꯄꯤꯒꯗꯕ ꯑꯣꯏꯔꯗꯤ ꯌꯥꯏꯗꯅ ꯆꯠꯁꯤ꯫ ꯑꯩ ꯏꯅꯤꯡꯊꯧꯗꯁꯨ ꯍꯥꯏꯔꯒꯦ꯫ ꯅꯪꯒ ꯂꯝ ꯌꯦꯡꯕ ꯆꯠꯀꯦ ꯍꯥꯏꯗꯅ ꯏꯆꯥꯗꯨꯁꯨ ꯎꯗꯕ ꯀꯨꯏꯔꯦ꯫ ꯊꯣꯛꯑꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯊꯣꯛꯑꯣ꯫ ꯃꯁꯛꯁꯤꯒ꯫ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦ ꯃꯁꯛꯁꯤꯒ꯫ ꯏꯆꯥꯒꯁꯨ ꯄꯥꯝ ꯁꯥꯔꯤ꯫ ꯏꯆꯥꯅꯨꯄꯤꯅꯁꯨ ꯌꯥꯕꯤꯔꯛꯂꯣꯏꯗꯕꯗ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯝꯍꯩꯗꯨ ꯆꯠꯄ ꯍꯧꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯂꯕꯁꯨ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯒ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯉꯪꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯪꯅ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯂꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯥ? ꯅꯪꯁꯨ ꯅꯁꯛ ꯐꯖꯩ꯫ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯊꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯄꯥꯅ ꯅꯪꯕꯨ ꯂꯧꯔꯦ꯫ ꯑꯗꯨꯅ ꯑꯩ ꯊꯤꯔꯕꯁꯨ ꯐꯖꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯂꯧꯕ ꯌꯥꯏꯅ꯫ ꯅꯪꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯄꯨꯔꯣꯏꯕꯗꯣ ꯂꯩꯅ ꯏꯄꯥ ꯅꯤꯡꯊꯧꯒ ꯅꯨꯡꯁꯤꯅꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯖꯁꯨ ꯑꯩꯉꯣꯟꯗ ꯌꯥꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯁꯨ ꯔꯥꯖꯀꯨꯃꯥꯔ꯫ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯌꯥꯝ ꯈꯪꯂꯗꯅ ꯉꯥꯡꯉꯤꯕꯅꯣ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯂꯩꯅ ꯀꯀꯥꯏꯗꯅ ꯌꯥꯝ ꯈꯪꯕ ꯁꯥꯔꯒ ꯉꯥꯡꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦ ꯈꯪꯂꯕ꯭ꯔꯣ? ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗꯨꯅ ꯂꯩꯈꯤꯗꯕꯀꯣ ꯈꯪꯂꯕ꯭ꯔꯥ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧ ꯏꯃꯥ ꯁꯥꯕꯤ ꯃꯍꯥꯔꯥꯅꯤ꯫ ꯄꯛꯇꯤ ꯄꯛꯇꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯀꯨꯃꯥꯔ ꯄꯥꯝꯍꯩꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯐꯦꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯃꯤꯡꯁꯦꯜꯗꯨꯗ ꯃꯥꯒꯤ ꯐꯤꯖꯣꯜꯗꯨ ꯑꯃꯨꯛ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯂꯦꯝꯕ ꯍꯣꯏꯒꯤ ꯈꯨꯜꯗꯅꯤ ꯊꯥꯖ ꯑꯌꯨꯛꯀꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯃꯪꯒꯣꯜꯗ ꯃꯆꯥꯅꯨꯄꯥꯅ ꯉꯥ ꯐꯥꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯊꯥꯖꯅ, ꯏꯃꯥ ꯆꯥꯛ ꯊꯣꯡꯗꯣꯛꯎꯔꯒꯦ? ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯂꯩꯒꯦꯅꯦ ꯏꯕꯦꯝꯃ? ꯀꯣꯕꯤ ꯃꯅꯥ ꯂꯩ, ꯑꯗꯨꯗꯣ ꯀꯥꯡꯁꯣꯏ ꯊꯣꯡꯖꯤꯜꯂꯒꯦ ꯏꯃꯥ꯫ ꯍꯣꯏ ꯑꯗꯨ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯣ ꯏꯃꯧꯁꯤꯗꯤ꯫ ꯏꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯒ ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯑꯝꯇ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯊꯥꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕ ꯉꯥ ꯐꯥꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯨ ꯈꯔ ꯄꯨꯔꯒ ꯂꯦꯝꯕꯒꯤ ꯃꯃꯥꯗꯨ ꯀꯩꯊꯦꯜꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕꯁꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯉꯥ ꯈꯔ ꯃꯥꯅ ꯊꯝꯂꯝꯕꯗꯨ ꯆꯥꯛꯈꯨꯝꯗ ꯊꯝꯕ ꯆꯪꯂꯛꯏ꯫ ꯊꯥꯖꯅ ꯐꯤ ꯏꯜꯂꯒ ꯁꯝꯕꯨꯜꯒ ꯄꯨꯜꯂꯒ ꯆꯥꯛ ꯊꯣꯡꯂꯝꯕꯗꯨ ꯎꯕꯗ ꯂꯦꯝꯕꯒꯤ ꯊꯃꯣꯏꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯒ ꯉꯥꯗꯨ ꯊꯝꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯒꯦ ꯇꯧꯔꯤꯗꯨꯕꯣ? ꯑꯩ ꯈꯨꯠ ꯁꯪꯗꯤꯌꯦ ꯉꯥꯁꯦ ꯇꯥꯎꯅꯕ ꯑꯝꯇ ꯁꯦꯝꯕꯤꯔꯝꯃꯣ꯫ ꯍꯣꯏ꯫ ꯃꯥ ꯇꯧꯗ ꯂꯩꯔꯅꯨ, ꯁꯤ ꯊꯥꯡꯁꯤ ꯂꯩꯔꯤ, ꯊꯨꯅ ꯁꯦꯝꯃꯣꯀꯣ꯫ ꯍꯣꯏ ꯃꯤ ꯁꯦꯝꯒꯦ ꯍꯥꯏꯔꯤꯃꯛꯇꯗ꯫ ꯑꯗꯣ ꯅꯪꯅ ꯐꯤꯒ ꯏꯟꯕꯁꯦ ꯌꯥꯝ ꯐꯖꯩ꯫ ꯅꯪꯅ ꯐꯖꯩ ꯍꯥꯏꯅꯕ ꯏꯜꯂꯤꯅꯤ ꯀꯩꯅꯣ꯫ ꯏꯁ ꯃꯤꯡꯒꯧꯁꯤꯅ ꯏꯕꯨꯡꯗꯒꯤ ꯗꯥꯂꯦꯝꯕꯗꯒꯤ ꯅꯪꯉꯛꯏ꯫ ꯋꯥ ꯉꯥꯡꯗ ꯂꯩꯔꯅꯨ, ꯑꯩ ꯏꯟꯁꯥꯡ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯅꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯕꯗꯣ ꯑꯗꯣꯝꯗ ꯆꯠꯂꯨꯁꯤ, ꯀꯨꯏꯔꯦ ꯆꯠꯇꯕ꯫ ꯆꯠꯂꯨꯁꯤ꯫ ꯑꯩꯅ ꯊꯥꯕ ꯍꯩꯁꯤꯡꯁꯨ ꯂꯣꯏ ꯆꯥꯎꯔꯝꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯍꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯥꯖꯅ ꯆꯥꯛ ꯆꯥꯕꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯦꯝꯕꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖꯒ ꯂꯦꯝꯕꯒꯁꯨ ꯊꯕꯛ ꯂꯣꯏꯔꯒ ꯄꯨꯈ꯭ꯔꯤ ꯂꯩꯕꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯃꯤ꯫ ꯍꯩ ꯍꯦꯛꯂꯛꯎꯔꯥ? ꯍꯩ ꯆꯥꯁꯤꯔꯣ? ꯌꯥꯔꯅꯤ, ꯆꯥꯅꯤꯡꯗ꯭ꯔꯦ, ꯍꯦꯛꯎꯔꯅꯨ꯫ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ꯫ ꯀꯩꯅꯣ? ꯍꯥꯏꯌꯨ ꯍꯦꯛꯇ꯫ ꯑꯩꯁꯦ ꯅꯣꯏꯗꯁꯨ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦꯅ ꯂꯣꯏꯅ ꯈꯟꯅꯩ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ? ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ? ꯑꯁ ꯑꯗꯨ ꯅꯠꯇꯦꯕ, ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯔꯗ꯭ꯔꯗꯤ ꯈꯪꯗꯦ꯫
ꯗꯥꯂꯦꯝꯕꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯇꯝ ꯈꯔꯁꯤꯗ ꯌꯥꯝ ꯍꯦꯟꯒꯠꯂꯤ ꯗꯥꯂꯦꯝꯕ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯁꯦ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯣꯏꯍꯟꯕꯤꯌꯨꯕ ꯂꯦꯝꯕ ꯊꯥꯖꯒꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯉꯥꯡꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯊꯥꯖꯗ ꯌꯦꯡꯂꯒ ꯂꯩ ꯊꯥꯖꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯍꯥꯏꯅꯤꯡꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯊꯥꯖꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯈꯜꯂꯒ ꯂꯩ ꯊꯥꯖ ꯅꯪꯒ ꯑꯩꯒ ꯌꯥꯝ ꯈꯦꯠꯅꯩꯗ ꯑꯩꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯒ ꯌꯥꯝꯅ ꯈꯦꯠꯅꯩꯗ ꯅꯪꯒꯤ ꯏꯃꯥꯁꯨ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯒꯗ꯭ꯔꯅꯦ ꯗꯥꯂꯦꯝꯕ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯣ ꯑꯩꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯏꯄꯥꯗꯣ ꯑꯩꯒꯤ ꯑꯄꯣꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯏꯕꯨꯡꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯩ ꯃꯇꯧ ꯀꯔꯝꯅꯅꯣ ꯀꯣꯅꯨꯡꯗ ꯃꯨꯍꯟꯗꯣꯏꯁꯤꯕꯣ ꯅꯪꯅꯕꯨ ꯐꯠꯇꯦ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯏꯀꯥꯏꯕꯁꯨ ꯑꯗꯨꯝ ꯄꯤ ꯐꯔꯦ ꯉꯁꯤꯗꯒꯤ ꯑꯩ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯔꯣꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤ ꯂꯦꯝꯕꯁꯨ ꯊꯃꯣꯏ ꯀꯥꯏꯅ ꯊꯥꯖꯅ ꯆꯦꯟꯈꯤꯕꯗ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯊꯥꯖ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯕ ꯌꯥꯝꯅ ꯄꯥꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯂꯣꯏꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯊꯥꯖ ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯏꯃꯥꯅ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯅꯤ ꯑꯩ ꯈꯪꯉꯦ ꯃꯇꯝꯗꯨꯗ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯅꯪꯅ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯌꯦꯡꯂꯒ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯊꯥꯖ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯨ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯤ ꯂꯦꯝꯕ ꯃꯊꯟꯇ ꯑꯁꯤ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ ꯅꯨꯄꯤ ꯍꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯡꯃꯗ ꯋꯥꯔꯤ ꯁꯥꯗꯕ ꯂꯦꯝꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯖ ꯂꯦꯝꯕꯗ ꯋꯥ ꯑꯃꯇ ꯉꯥꯡꯂꯝꯗꯦ ꯂꯦꯝꯕꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯌꯥ ꯍꯣꯠꯅꯔꯕꯁꯨ ꯊꯥꯖꯅ ꯃꯥꯏ ꯂꯩꯔꯒ ꯑꯗꯨꯝ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯃꯇꯝ ꯃꯥꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯊꯥꯖꯒꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯝꯍꯩ ꯂꯦꯝꯕ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯥꯖꯕꯨ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯊꯥꯖ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯈꯪꯕꯗ ꯉꯛꯄ ꯄꯥꯈꯠꯄ ꯀꯌꯥꯅ ꯄꯨꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯂꯦꯝꯕꯁꯨ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯦꯞꯄꯤ ꯊꯥꯖ ꯃꯃꯥꯕꯨ ꯎꯕꯗ ꯃꯄꯤ ꯇꯥꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯖ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯅ ꯏꯆꯥꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯌꯦꯡꯉꯣ ꯏꯃꯥ ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯇ꯭ꯔꯕꯅꯤ ꯏꯃꯥ ꯁꯅꯥ ꯂꯨꯄꯥꯗ ꯃꯤꯇꯥꯗ꯭ꯔꯦ ꯂꯥꯛꯑꯣ ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯄꯥꯝꯍꯩꯅ ꯊꯥꯖ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯏꯆꯜꯕꯨ ꯅꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯅꯕꯨꯡꯉꯩꯕꯨ ꯉꯥꯛꯄꯤꯔꯣꯏꯗ꯭ꯔꯣ ꯊꯥꯖ ꯔꯥꯖꯀꯨꯃꯥꯔ ꯄꯥꯝꯍꯩ ꯑꯃꯗꯤ ꯃꯃꯥꯒꯤ ꯊꯥꯖꯗ꯭ꯔꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯊꯃꯣꯏ ꯑꯣꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯕꯗ ꯂꯦꯝꯕꯅ ꯃꯥꯒꯤ ꯐꯤꯖꯤꯗ ꯄꯥꯏꯔꯒ ꯆꯤꯡꯂꯛꯏ ꯊꯥꯖ ꯂꯦꯝꯕꯒꯤ ꯋꯥ ꯉꯥꯡꯗꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯅ ꯃꯥꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯊꯥꯖ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯊꯥꯖ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯌꯦꯡꯉꯣ ꯅꯕꯨꯡꯁꯤꯁꯨ ꯂꯥꯜꯂꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯦꯗꯅ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩ ꯏꯃꯥꯒꯤ ꯇꯨꯡ ꯏꯜꯂꯒ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒꯦ ꯂꯦꯝꯕ ꯊꯥꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯏꯔꯝꯕ ꯊꯥꯖꯒꯤ ꯐꯤꯖꯤꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯊꯥꯖꯅ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥ ꯍꯥꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯗ ꯂꯣꯏꯅ ꯍꯪꯉꯣ ꯏꯃꯥ ꯑꯩ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄ ꯊꯥꯕꯝ ꯌꯥꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯦꯝ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯩꯅ ꯆꯠꯄꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯄꯥꯝꯍꯩ ꯊꯥꯖꯒꯤ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ ꯂꯦꯝꯕꯁꯨ ꯉꯛꯅ ꯊꯥꯖꯗ ꯌꯦꯡꯉꯤ ꯍꯥꯏꯌꯨ ꯏꯃꯥ ꯅꯆꯥ ꯅꯥꯡꯂꯤꯕꯁꯤ ꯈꯨꯝꯕꯤꯌꯨ ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯃꯤ ꯇꯝꯂꯤꯕ ꯅꯋꯥ ꯑꯁꯤꯅ
ꯃꯄꯥ ꯃꯁꯛ ꯈꯪꯗꯅ ꯑꯩꯒꯨꯝꯅ ꯂꯩꯍꯜꯂꯗ꯭ꯔꯥ? ꯍꯥꯏꯌꯣ ꯏꯃꯥ, ꯍꯥꯏꯌꯣ. ꯂꯦꯝꯕ ꯊꯥꯖꯗꯕ ꯃꯤꯠ ꯂꯪꯊꯣꯛꯂꯒ ꯌꯥꯝ ꯉꯛꯅ ꯋꯥꯗꯤ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩ. ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯏꯃꯥꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯕꯣ? ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯌꯦꯡꯉꯣꯏ ꯁꯤ. ꯏꯃꯥꯒꯅꯦ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ. ꯏꯁꯨꯗꯣ ꯑꯩꯅ ꯑꯐꯕ ꯃꯍꯩ ꯍꯩꯕ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ. ꯏꯃꯥꯕꯨ ꯊꯥꯖꯧ, ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ. ꯄꯥꯝꯍꯩꯅ, ꯏꯆꯟ ꯊꯥꯖ, ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯍꯥꯏꯔꯤ ꯋꯥꯁꯦ ꯅꯪ ꯌꯥꯔꯣ? ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯣꯅꯨꯡꯗ. ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯖꯍꯧꯔꯒꯦ. ꯏꯃꯥꯒꯨꯝꯅ ꯏꯄꯨꯔꯣꯏꯕ ꯑꯃꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯄꯗꯣ ꯑꯩꯗꯤ ꯉꯝꯂꯣꯏ. ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯖꯍꯧꯔꯒꯦ. ꯏꯃꯥ ꯍꯣꯏ ꯆꯠꯄꯤꯈ꯭ꯔꯣ, ꯊꯣꯡꯒꯥꯜ ꯁꯣꯝꯗ ꯂꯩꯔꯤ. ꯄꯥꯝꯍꯩꯕꯅ, ꯍꯦꯔꯥ ꯊꯥꯖ, ꯑꯗꯨꯛ ꯌꯥꯝꯅ ꯅꯪꯒ ꯍꯥꯏꯒꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯐꯖꯅ ꯍꯥꯏꯔ ꯌꯥꯗꯦ. ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯅꯝꯐꯨ ꯍꯥꯐꯨꯗ ꯆꯤꯡꯂꯒ ꯄꯨꯕꯗꯨꯔꯣ? ꯍꯩ, ꯃꯁꯤ ꯃꯤꯒꯤ ꯂꯝꯅꯤ. ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ. ꯂꯥꯎ ꯆꯠꯁꯤ. ꯉꯁꯥꯏ ꯃꯈꯩ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯅꯪꯒꯤ ꯅꯁꯛ ꯑꯁꯦꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯎꯊꯣꯔꯛꯂꯦ, ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯩ ꯆꯠꯂꯣꯏ. ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ. ꯃꯍꯥꯔꯥꯅꯤꯅ, ꯃꯁꯤ ꯑꯉꯥꯡꯁꯤ ꯃꯁꯦ ꯃꯅꯥ ꯌꯥꯝ ꯀꯜꯂꯤꯅꯦ ꯃꯁꯦ. ꯅꯕꯨꯡꯅ ꯍꯥꯏꯔꯗꯤ ꯀꯣꯛ ꯌꯥꯔꯣꯏꯗꯅ, ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯍꯨꯜꯂꯒ ꯉꯥꯡꯕꯁꯨ ꯁꯥꯔꯤ. ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯩꯕꯨ ꯏꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯟꯕꯁꯨ ꯇꯥꯍꯟꯕ. ꯅꯪ ꯄꯣꯛꯄ ꯅꯄꯥꯗꯨꯗꯤ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦꯅꯦ. ꯃꯁꯤꯒꯤ ꯋꯥꯔꯤꯗꯤ ꯈꯪꯗꯅ ꯌꯥꯝ ꯉꯥꯡꯉꯤꯅꯦ ꯃꯁꯦ. ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯏꯃꯥꯅ ꯃꯅꯤꯡ ꯇꯝꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯄꯥꯕ ꯂꯩꯇ꯭ꯔꯦ, ꯎꯔꯔꯣꯏ ꯍꯥꯏꯅ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯃꯗ ꯆꯠꯄ. ꯑꯗꯨꯒ ꯅꯆꯥ ꯑꯩꯕꯨꯁꯨ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯕ. ꯆꯠꯂꯣ, ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨꯒ ꯅꯪ ꯂꯩꯃꯤꯟꯅꯔꯨꯁꯨ. ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕꯤ ꯊꯥꯖꯗꯣ ꯑꯩꯗꯤ ꯑꯣꯏꯔꯣꯏ. ꯄꯥꯝꯍꯩꯕꯅ, ꯃꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯂꯒ ꯂꯩꯗ. ꯃꯈꯨꯠꯁꯤ ꯄꯥꯏꯔꯒ ꯍꯦꯛ ꯆꯤꯡꯗ꯭ꯔꯤꯒ ꯌꯥꯔꯣꯏ. ꯔꯥꯖꯀꯨꯃꯥꯔ ꯄꯥꯝꯍꯩꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯖꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯔꯛꯄꯗ ꯂꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ. ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯁꯥꯅ ꯌꯥꯗꯦ, ꯆꯠꯂꯣꯏ ꯍꯥꯏꯔꯐꯥꯎ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯌꯥꯝ ꯂꯦꯝꯗꯦ. ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ ꯀꯔꯤꯒꯤ ꯈꯜꯂꯤ? ꯅꯪꯒꯤ ꯅꯆꯜ ꯑꯃꯗ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯅꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯨꯄꯤꯁꯤꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯌꯦꯡꯁꯦ ꯌꯦꯡꯂꯝꯒꯅꯤ. ꯅꯐꯨ ꯁꯥꯐꯨꯗ ꯑꯄꯥꯝꯕ ꯂꯧꯅꯕ ꯍꯣꯠꯅꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯆꯠꯅꯗꯦ. ꯌꯥꯝ ꯂꯦꯝꯅ ꯆꯠꯈ꯭ꯔꯣ. ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯂꯒꯗꯤ ꯑꯩꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯈꯪꯂꯛꯇꯕ ꯌꯥꯏ. ꯃꯁꯤ ꯋꯥꯖꯥꯎ ꯌꯥꯝ ꯉꯥꯡꯉꯤꯅꯦ. ꯃꯃꯥꯏꯁꯤꯗ ꯀꯤꯟꯁꯤꯅ ꯊꯤꯟꯖꯤꯟꯒꯦ ꯃꯁꯤ. ꯀꯤꯟꯅ ꯊꯤꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯂꯦꯝꯕꯅ ꯐꯥꯔꯒ ꯂꯩꯊꯦꯛꯏ. ꯑꯗꯨꯒ ꯃꯈꯣꯡꯗꯨꯗ ꯕꯣꯞ ꯂꯥꯎꯅ ꯀꯥꯎꯔꯒ ꯇꯨꯍꯜꯂꯝꯃꯤ. ꯃꯈꯨꯠ ꯂꯩꯊꯦꯛꯂꯤꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯊꯦꯛꯏ. ꯑꯣꯏꯃ, ꯑꯁ ꯈꯨꯠꯇꯤ! ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯣ ꯂꯥꯟꯃꯤ ꯈꯔ ꯄꯨꯔꯒ ꯆꯠꯁꯦꯅ? ꯃꯁꯤꯒꯤ ꯍꯩꯄꯥ ꯁꯥꯕꯤ ꯃꯍꯥꯔꯥꯅꯤꯁꯤꯅ ꯌꯥꯗꯕꯒꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯍꯦ, ꯈꯨꯠꯇꯨ ꯈꯔ ꯂꯩꯊꯦꯛꯗꯤ ꯌꯥꯔꯦ. ꯑꯝꯇ ꯊꯥꯗꯣꯛ. ꯈꯨꯠꯇꯨ ꯀꯦꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯝꯇ ꯊꯥꯗꯣꯛ ꯋꯥꯅꯤ. ꯑꯩ ꯂꯥꯜꯂꯦꯕ. ꯑꯩ ꯊꯥꯖꯕ ꯄꯨꯔꯔꯣꯏꯕ. ꯑꯩ ꯂꯥꯟꯖꯔꯦ. ꯑꯝꯇ ꯊꯥꯗꯣꯛ. ꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯅꯤ, ꯃꯔꯤꯜꯗꯤ ꯌꯥꯎꯗꯦ. ꯁꯛꯇꯥ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯐꯖꯕ ꯄꯥꯝꯁꯥꯔꯤ. ꯍꯩ, ꯃꯃꯥ ꯁꯥꯕꯤ, ꯅꯆꯥꯅꯨꯄꯥꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯄ ꯌꯥꯔꯣꯏ. ꯃꯊꯪ ꯍꯦꯛ ꯍꯜꯂꯛꯂꯕꯗꯤ ꯂꯣꯏ ꯍꯥꯠꯇꯣꯛꯀꯗꯕꯅꯤ. ꯃꯍꯥꯔꯥꯅꯤꯗꯨ ꯍꯥꯠꯄ ꯀꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛꯀ ꯈꯪꯖꯩ. ꯑꯗꯨꯒ ꯇꯨꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯧꯒꯠꯄꯤꯔꯒ ꯁ꯭ꯔꯣ ꯁ꯭ꯔꯣ ꯆꯤꯡꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯄꯥꯝꯍꯩꯅ, ꯀꯩꯅꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯁꯥꯕꯤ, ꯃꯤ ꯁꯧꯕꯕꯨ ꯁ꯭ꯔꯣ ꯁ꯭ꯔꯣ ꯆꯤꯡꯅꯕ꯭ꯔꯣ? ꯂꯥꯟꯃꯤ ꯈꯔꯗꯨꯁꯨ ꯅꯪ ꯂꯣꯏ ꯊꯝꯃꯝꯃꯦꯗꯅ. ꯂꯩꯕꯥꯛꯀꯤ ꯇꯥꯏꯅꯕ ꯆꯤꯡꯗꯨꯗ ꯇꯨꯝ ꯂꯩꯔꯝꯃꯅꯤ. ꯑꯁꯨꯛ ꯁꯥꯡꯕ ꯂꯝꯕꯤꯁꯤ ꯅꯣꯏ ꯀꯃꯥꯏꯅ ꯈꯨꯠꯁꯤꯒ ꯆꯠꯇꯣꯏꯅꯣ? ꯍꯩ, ꯇꯨꯃꯤꯟꯅ ꯆꯠꯂꯨ ꯅꯪꯁꯨ. ꯏ ꯀꯥꯔꯛꯇꯅꯅꯦ ꯁ꯭ꯋꯥꯏꯁꯤꯗ ꯅꯝꯖꯤꯜꯂꯒ ꯊꯝꯖꯔꯝꯅꯤꯀꯣ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯣꯏꯔꯣꯏꯅ? ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯑꯩꯁꯨ ꯏꯀꯥꯏꯕ ꯅꯪꯅꯦ, ꯅꯪꯁꯨ ꯅꯈꯨꯠ ꯇꯦꯛꯄ. ꯐꯖꯔꯦ, ꯏꯅꯤꯡꯊꯧꯗ ꯂꯝ ꯌꯦꯡꯕ ꯆꯠꯂꯒꯅꯦ ꯈꯨꯠ ꯇꯦꯛꯂꯒ ꯂꯥꯛꯑꯦꯅ ꯍꯥꯏꯕ ꯇꯥꯔꯤꯕ꯭ꯔꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯁꯛ ꯐꯖꯕꯤꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯂꯣꯏ ꯍꯥꯠꯇꯣꯛꯑꯝꯅꯤꯀꯣ. ꯍꯣ, ꯅꯪꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗꯅꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯃꯥꯔꯩ ꯍꯥꯠꯆꯔꯛꯂꯅꯤ. ꯅꯈꯨꯠꯁꯨ ꯊꯨꯗꯦꯛꯄꯤꯔꯛꯂꯦꯗꯅ. ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯆꯠꯂꯣ. ꯑꯣꯏꯔꯣꯏꯗ ꯋꯥꯗꯣ ꯉꯥꯡꯂꯛꯀꯅꯨ. ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩ. ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯝꯍꯩꯗꯨ ꯈꯠꯅꯗꯅ ꯆꯠꯈꯤꯔꯝꯃꯤ. ꯁꯣꯝꯗ ꯂꯦꯝꯕꯒꯤ ꯌꯨꯝꯗꯅꯤ ꯊꯥꯖꯗꯨ ꯍꯧꯖꯤꯛꯇ ꯃꯥꯅ ꯍꯥꯏꯈꯤ ꯋꯥꯗꯨ ꯃꯊꯟꯇ ꯈꯜꯂꯒ ꯏꯀꯥꯏꯖꯔꯛꯏ.
Ngasay makai tumina yenglaga leiramba lembagi mamadu momo noklaga. Imauti onthokna thongna phakreda. Rajkumari ne haibada matik chai lemi. Nangna ima isabu nungsibibagi ngangkribu haisingdo ima mapoksigi kauroi. Imaubu imhagi asanba imau oigadoini. Sango imungda sango lepta leirano. Asiyaraga mamadu imungda sangki lemba thazada septharaga yenglei. Thazasu ikairaga mai leithoi. Kaino ikairide. Nasaina muktoiba kaisu khangzadaba ifa. Angang pa ohenkre. Aduga hojikna kai kaisineno. Dalemba ai soikre. Makoina laklibado ta tawraga ibu namdana punabani khangbadagi aisu upai thibani. Aina haikibado sauno aisu chinda thoklakpa khara aduk haijingkre. Kaigi saudoi baide ado angangsu matanda yaudorobanina imada luhongnaba harasidana aigi nupi nungsibi. Kaino asengbairo natraga aina namdana laisinba tadoiraba mina pamdidana. Aina nang pamde kanana haiba. Ahanba ubadagi nungsiba dum phawkre. Noi konunggi milaknaga sakradi ai wahaunina aina nungsiba phongdoktabani. Adubu ngasidi aigi wakhalse onaramne. Thaza nang aibu warobra. Nang nungsi haibada aina phajana khumkidabagi hojiksu nang aibu waroribra. Nungsiba miki maphamda kuina sauba waro waunabro. Aigi dudi sum oinarini khangabo. Nangna aingonda wari saba horakpada aina saujinaraga leithoga chatpibado. Adudi nang aibu saudrego. Kalgase kuthumrang horeda. Ai mada luhongnaba amta griri tawkigi. Asiyaraga lembadu imungda sensingki. Thazasu noklaga lembagi matung inaduna imungda sangki. Asum tawna makoigi imungdu harau nungaina leikhirami.